ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯗ꯭ꯔꯦ, ꯃꯃꯤꯡꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ A ꯕ꯭ꯂꯣꯛꯇ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯕꯥꯕꯨꯄꯥꯔꯥꯗ ꯂꯩꯕ ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯏꯖꯨꯀꯦꯁꯟ ꯌꯨ ꯇꯝꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ꯫ ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯏꯖꯨꯀꯦꯁꯟ ꯌꯨꯒꯤ ꯀꯃꯤꯁꯅꯔ ꯎꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯗꯤ.ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯀꯃꯔꯁꯀꯤ ꯍꯥꯟꯅꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯉꯥꯡꯄꯝ ꯑꯥꯏꯔꯤꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯁꯤꯟꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯔꯖ ꯇꯧꯁꯤꯟꯕꯤꯔꯣ, ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯃꯤꯡꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯁꯛ ꯊꯣꯛꯄ ꯐꯝ ꯁꯤꯟꯅꯕꯤꯒꯅꯨ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯩꯔꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯗꯕꯇ ꯅꯠꯇꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯁꯨꯝ ꯆꯥꯔꯛꯄꯗ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯩꯔꯣꯏ 15ꯅ ꯁꯥꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯋꯥꯔꯦꯞ 6 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯌꯥꯎꯅ ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯏꯖꯨꯀꯦꯁꯟ ꯌꯨꯒꯤ ꯀꯃꯤꯁꯅꯔ ꯎꯅꯔꯨꯔꯕ ꯇꯨꯡꯗ ꯀꯃꯤꯁꯅꯔꯅ ꯗꯤ.ꯑꯦꯝ ꯌꯨ ꯑꯁꯤ ꯑꯣꯇꯣꯅꯣꯃꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯕ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯍꯛ ꯀꯔꯤꯁꯨ ꯂꯩꯇꯦ, ꯃꯈꯣꯏꯗꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯕ ꯈꯛꯇꯅꯤ, ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯚꯤ.ꯁꯤ, ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯃꯗꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯅ ꯉꯥꯡꯄꯝ ꯑꯥꯏꯔꯤꯁꯅ ꯄꯥꯎꯗꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯃꯥꯡꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯥꯛꯄ ꯃꯇꯝꯗ ꯚꯤ.ꯁꯤ ꯑꯃꯗꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯀꯃꯤꯁꯅꯔꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯊꯩꯖꯤꯟꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯉꯁꯤꯗꯤ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛ ꯈꯪꯂꯦ, ꯃꯔꯝ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯟꯅꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯗꯤ 4th ꯑꯃꯗꯤ 6th ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯩꯔꯣꯏ ꯑꯃꯒꯤ ꯂꯨꯄꯥ 250 ꯇꯥꯈꯤꯕ ꯑꯗꯨ ꯍꯟꯗꯛꯁꯨ ꯇꯥꯒꯗꯕꯅꯤ, ꯗꯤꯁꯄ꯭ꯂꯦꯁ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯂꯤꯕ ꯂꯣꯏꯅꯅ ꯔꯦꯗ ꯖꯣꯟꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯐꯣꯔꯝ ꯐꯤꯜꯑꯞ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯒꯗꯕꯅꯤ, ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯀꯗꯕꯅꯤ, ꯑꯣꯟꯂꯥꯏꯟ ꯅꯠꯇ꯭ꯔꯒ ꯑꯦꯁꯥꯏꯟꯃꯦꯟ ꯃꯔꯝꯗꯤ ꯀꯥꯔꯐ꯭ꯌꯨ ꯃꯔꯛꯇ ꯀ꯭ꯂꯥꯁ ꯃꯄꯨꯡ ꯐꯥꯅ ꯇꯧꯈꯤꯗꯦ ꯑꯃꯗꯤ ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯄꯨꯟꯅ ꯐꯪꯂꯤꯕꯅꯤ꯫ 4th ꯑꯃꯗꯤ 6th ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯔꯤꯖꯜꯠ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ 1st, 3rd ꯑꯃꯗꯤ 5th ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯇꯦ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯣꯂꯔꯁꯤꯞꯅꯆꯤꯡꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯃꯥꯡꯒꯗꯧꯔꯦ, ꯀꯨꯀꯤꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯕ, ꯑꯦꯛꯖꯥꯃꯤꯅꯦꯁꯟꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯄ ꯌꯥꯗꯕ ꯑꯃꯗꯤ ꯏꯁꯨꯁꯤꯡ ꯑꯁꯤ ꯌꯨ.ꯖꯤ. ꯑꯃꯗꯤ ꯄꯤ.ꯖꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯁ꯭ꯀꯣꯂꯔꯁꯤꯞ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛꯁꯤꯠꯁꯦ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯔꯤꯖꯦꯛ ꯆꯠꯄ ꯌꯥꯕꯒꯤ ꯐꯤꯕꯝ ꯂꯩꯕꯁꯦ ꯁꯤꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯚꯤ.ꯁꯤ ꯎꯅꯕ ꯆꯠꯆꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯛ ꯕ꯭ꯂꯣꯛꯁꯦ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯝꯕ, ꯐꯪꯁꯟ ꯇꯧꯗꯕꯤꯗ ꯑꯣꯊꯣꯔꯤꯇꯤ ꯑꯃꯠꯇ ꯂꯩꯇꯅ ꯂꯩꯔꯝꯕ, ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯤ.ꯖꯤ ꯇꯝꯃꯤꯕ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯇꯝꯃꯤꯕ ꯄꯤ.ꯖꯤ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯒ꯭ꯔꯤꯚꯥꯟꯁ ꯃꯌꯥꯝꯁꯦ ꯇꯥꯕꯤꯅꯤꯡꯉꯥꯏ ꯑꯣꯊꯣꯔꯤꯇꯤ ꯑꯃꯁꯨꯡ ꯗꯤꯟ ꯑꯝꯇ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯥꯇ꯭ꯔ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯆꯃꯝꯅꯕ ꯊꯣꯛꯄ, ꯑꯗꯨꯒ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯃꯁꯥꯅꯁꯨ ꯉꯥꯏꯍꯥꯛꯀꯤ ꯌꯥꯅꯕ ꯄꯥꯎꯈꯨꯝ ꯁꯥꯇ꯭ꯔ ꯑꯃꯗꯅ ꯑꯃ ꯄꯤꯔꯦ ꯑꯃꯗꯅ ꯑꯃ ꯄꯤꯗꯧꯗꯅ ꯁꯥꯇ꯭ꯔ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯥꯟꯅꯗꯕ, ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯡ ꯆꯟꯕꯒꯤ ꯁꯦꯜꯁꯨ ꯐꯥꯎꯕꯗ ꯁꯥꯇ꯭ꯔ ꯈꯔꯒꯤꯅ ꯂꯨꯄꯥ 200 ꯍꯦꯜꯂꯒ ꯆꯟꯕ, ꯁꯥꯇ꯭ర ꯈꯔꯒꯤꯅ ꯂꯨꯄꯥ 200 ꯇꯥꯔꯒ ꯆꯟꯕ, ꯁꯤꯒꯨꯝꯕ ꯃꯥꯟꯅꯗꯕ ꯌꯨꯅꯤꯐꯣꯔꯝ ꯑꯃꯠꯇ ꯅꯥꯏꯗꯕ, ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯍꯩꯔꯣꯏꯁꯤꯡꯒ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯦ꯫ ꯑꯗꯨꯒ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯤ.ꯖꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯤꯅ ꯄꯤ.ꯖꯤ ꯇꯝꯃꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯑꯣꯊꯣꯔꯤꯇꯤꯁꯅ ꯃꯇꯤꯛ ꯆꯥꯕ ꯗꯤꯟ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯑꯣꯐ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁꯁꯨ ꯗꯤꯟ ꯂꯩꯇꯦ, ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯁꯨ ꯗꯤꯟ ꯂꯩꯇꯦ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯗꯤꯟ ꯑꯣꯐ ꯁ꯭ꯇꯨꯗꯦꯟꯠꯁ ꯋꯦꯜꯐꯤꯌꯔꯁꯨ ꯍꯥꯞꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠꯁꯦ ꯀꯅꯥꯗ ꯄꯨꯈꯠꯀꯗꯣꯏꯅꯣ, ꯀꯅꯥꯗ ꯍꯥꯏꯔꯀꯥꯟꯗ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯄꯤꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝꯁꯦ ꯑꯩꯈꯣꯏ ꯀꯃꯤꯁꯅꯔꯗꯒꯤ ꯈꯪꯕ ꯄꯥꯝꯃꯦ꯫ ꯕꯣꯔꯗ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒꯨꯝꯕꯒꯤ ꯃꯦꯃꯣꯔꯦꯟꯗꯝ 6 ꯌꯥꯎꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯄꯣꯏꯟꯇꯔ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯁꯥꯔꯚꯤꯁꯁꯤꯗ ꯄꯤꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯒꯦꯠ ꯇꯨꯗ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯂꯥꯛꯑꯒ ꯇꯧꯖꯔꯦꯕꯀꯣ, ꯄꯤꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯦꯕ, ꯇꯧꯕꯇꯕꯨ ꯑꯣꯖꯥ ꯃꯁꯥꯃꯛ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯐꯪꯖꯗꯦ, ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯒꯦꯠ 3ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯂꯥꯛꯆꯔꯦ, ꯑꯗꯨꯁꯨ ꯃꯁꯥ ꯊꯦꯡꯅꯕ ꯐꯪꯖꯗ꯭ꯔꯦ, ꯑꯗꯨꯗꯩ ꯉꯁꯤꯁꯨ ꯑꯃꯨꯛ ꯆꯪꯉꯨꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯊꯣꯡ ꯂꯣꯜꯂ ꯂꯩꯕꯤꯔꯝꯃꯦ, ꯃꯟꯗꯦꯁꯤꯗ ꯐꯥꯎꯕ ꯃꯊꯛ ꯇꯧꯕꯤꯔꯝꯗꯦꯕꯀꯣ, ꯇꯁꯦꯡꯅ ꯍꯥꯏꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯄꯦꯟꯗ꯭ꯔꯦ, ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯆꯤꯡꯗꯁꯨ ꯇꯝꯗꯁꯨ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯏꯔꯥꯡꯁꯤꯅ ꯆꯩꯊꯦꯡ ꯂꯣꯏ ꯐꯪꯅꯔꯤ ꯉꯥꯛꯇꯅꯦꯕꯀꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯕꯒꯤ ꯃꯇꯥꯡꯁꯤꯗ ꯐꯣꯔꯝ ꯐꯤꯜꯑꯞ ꯇꯧꯕꯒꯤ ꯅꯣꯇꯤꯁꯁꯨ ꯄꯤꯔꯦ, ꯅꯣꯇꯤꯁ ꯊꯣꯛꯂꯛꯄ ꯇꯥꯔꯒꯁꯨ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡ ꯍꯥꯏꯖꯈ꯭ꯔꯦꯕ, ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯂꯛꯄꯁꯤ ꯑꯩꯈꯣꯏꯅ ꯒꯦꯠ ꯕꯦꯛ ꯇꯧꯔ ꯑꯗꯨꯝ ꯊꯣꯛꯄꯤꯔꯛꯑꯦꯕꯀꯣ, ꯒꯦꯠ 30ꯗ ꯊꯣꯛꯑꯦꯅ ꯍꯥꯏꯔꯦ, ꯑꯗꯨ ꯅꯣꯇꯤꯁꯇꯨꯗꯅ ꯑꯗꯨꯗꯨꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯗ ꯐꯪꯍꯟꯕꯗꯅ ꯒꯦꯠ 1ꯗ ꯐꯪꯕꯤꯔꯦꯕ, ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯃꯃꯥꯡꯗ ꯍꯧꯔꯒ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯤꯔꯦꯕꯀꯣ, ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯆꯤꯡꯃꯤꯁꯨ ꯇꯝꯃꯤꯁꯨ ꯂꯣꯏꯅ ꯍꯧꯖꯤꯛꯁꯦ ꯍꯤꯜ ꯑꯦꯔꯤꯌꯥꯁꯨ ꯚꯦꯂꯤ ꯑꯦꯔꯤꯌꯥꯁꯨ ꯂꯣꯏꯅ ꯏꯔꯥꯡꯁꯤꯅ ꯇꯁꯦꯡꯅ ꯐꯪꯉꯤ ꯉꯥꯛꯇꯅꯤꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯦ ꯃꯃꯥꯡꯗꯁꯨ ꯈꯔ ꯀꯔꯞꯁꯟꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯎꯖꯈꯤ ꯑꯦꯛꯖꯥꯝ ꯇꯧꯕ ꯃꯇꯝ ꯃꯣꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯄ ꯃꯇꯝꯁꯤꯗ, ꯑꯗꯣ ꯍꯟꯗꯛꯇꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯣꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯦ ꯕꯥꯏꯁ ꯑꯣꯏꯗꯕꯤꯗ ꯐꯖꯅ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯆꯒꯦꯅ ꯆꯠꯆꯕꯅꯦ꯫ ꯃꯃꯥꯡꯗ ꯅꯕꯦꯝꯕꯔ ꯇꯥꯔꯤꯛ 9 ꯑꯗꯒꯤ ꯇꯥꯔꯤꯛ 10ꯗ ꯊꯪꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯌꯥ ꯄꯤꯁꯟꯈ꯭ꯔꯦ, ꯌꯨ.ꯖꯤ. ꯄꯤ.ꯖꯤ ꯕꯥꯏꯐꯔꯀꯦꯁꯟ ꯄ꯭ꯔꯖꯦꯟꯠ ꯇꯧꯕꯤꯌꯨ,
student union PG tongan thongbadi chana leiriba college singasi yanaba mawngda chathar BCSR controller moina lautuneraga yanaba mi thamaga sarajing hak namthar thamapadina maram oiraga undergraduate da leba sarajingna ira hoktarju UG gi kanada wahai habum leite aduna UG PG gi ani gi marakta chauna chaye na leibana UG da leba secretary singaju PG gi namjalaga irang to rungam de mayamgi wakat tham loction ba janangam gi de maram asina exam November thari exam hado piu sarajing scholarship matam jana haden banangna bo khonaba application kya thana thana BCSR controller masamukta sinagre adu ngosibawda exam hado le pajina maram oiraga sarajing scholarship ka fangdabna maram oiraga sarajing pusida awaba kya nangi manipur le ba प्रजापति साधुमा पैसा पाइबम तनते सिदगी फंगपा लुपा लिसिंग मंगा तरादुना चाही मगी एडमिशन तौरबसु लाइब होगिदि खतंग दा ओइसु काना बजि मरम ओरगा स्कॉलरशिप दि तौबिनबा हमना थंगना हागिबो पोसि हम तौबिन लाबि नहान तारिख 38 दगी जनवरी तारिख 38 दगी सदाव तौरगा लाखवा असि मधुमना तादगै करीमदा रिस्पांसिबिलिटी पिबि रखे कॉलेज की रिप्रेजेंटेटिव हम ता उनबिना सिंबिदे